review meeting tobuni madudai da koina chief minister hapa natraga hapda report to parliamentary board na logjaga da poni social media da kari da chanari ba mayam si masi huji phawbo da official loiba aingod su khangalak pulaitri मीडिया में जो बोल रहे हैं तो हमारे पास लेटर होना चाहिए। मिनिस्टर कनाना ओइगदबनो हाइबदु बीजेपी पार्लियामेंटरी बोर्ड ना लेपकदबने सोशल मीडिया अमदी नेशनल मीडिया सिंगदा फोंगनरिबा पाउसिंग अदुदी बाबना साबा ngaktani पार्टी ना लौरकपा वारेप खुदिंगमक इल्लगा चटकने हाइना केयरटेकर चीफ मिनिस्टर एन बिरेना फोंदोखरे वाफम असै 12 सुबा मणिपुर स्टेट असेंबली मिखलगी मतंगदा पांगथोकपा रिव्यू मीटिंग यावरुदगा दिल्ली दगी ngasi halakhiba केयरटेकर चीफ मिनिस्टर एन बिरेना फोंदोखिबने ngasi nungtil imphal gi beauty Kendrazit international airport hek thungbaga paumi singna hangba wahang amagi pakum piraduna en biren hai BJP di yamna organize oiba yamna discipline leiba party ni aikoina yawba chaliba mifam adudi handak pangthokiba state assembly mikhal gi matangda pangthokba review meeting ni parliamentary board mifam di tongana fangbane mifam aduda yawruba leite chief minister oibagi wafam asigi parliamentary board ki mifam na lepkadabane masigi matangda observer hapkrabane observer sing lakigane social media amadi media singda fongnaribo wafam asi official oibanate mahak masa fawba masigi matangda khangba leite bamna saba sing asina aikoi masal gi marakta wakhal tanadaba thoknaba honagumsi party na lawrakpa firep adu taramna okani hainasu caretaker chief minister en birena fongtoki formalities nahan gi akhoi gi dudi election gi review meeting ni election की review meeting ni parliamentary board na moi tonga na phamje bani parliamentary board ta khoi yauk de parliamentary board ki honorable pm hoi kare moi tonga na phamje bani ai khoi na phamir du di nadaji ki makha da khoi how ki election du khoi karai da mang ki ba kari ki sit yam phangba phangda ba kana na kari soi ba sonde ba du ki review meeting to bani madu dai da khoi na chief minister hapa na traga hap da report to parliamentary board na logjaga da poni social media da kari da chanari ba mayam si masi huji phawbo da official loiba aingod su khangalak pulaitri observer lakhini observer khangre aduna manipur mayam da ina hajari speculation da koi masen gi marak misunderstanding thongna ba khonna ba tobiganu let whoever comes party na lorok decision do we should welcome media channel singda manipur gi chief minister gi matangda fongnaragi basing asigi matangda hangbawang ki pakum piraduna BJP manipur pradesh ki president Esadan hai media da fongnari bo wafam sing asi official oiba amatanate hojik fawbagi oina BJP manipur gi legislature party gi leader final oina puthokpa leitri party gi maikadagi official oiba che ama fawba laktri chief minister gi matang asi yausang matung da tang taba ama khanglaba yai masigi damak observer sing lakduna yengsil lakhigani party asida khaibung tanabagi wafam amata leite hainaso mahakna makha takhi मीडिया में जो बोल रहे हैं तो हमारे पास लेटर होना चाहिए एज ए प्रेसिडेंट मेरे पास लेटर होना चाहिए चीफ मिनिस्टर जो भी बने मेरे पास एक तो लेटर होना चाहिए अभी तक मेरे पास लेटर नहीं